UCM Amuko amadi CCS ke nasinduna Manipur gi apunba ki saktam kai handana thamnana ba miyam gi open dialogue ama lakliba November 19 da pangthoklagani Anau balengak na culture amasung sports ta ahen mamityeng changlakani thasai haina former chief minister Okrami Bobina hairi Desamna Thangal Bazar da plastic bag yonba thingnana ba drive chathabada yamlaba hidak managi pothok sing fagat pangamkre Amasung Taramatoi Suba Jadonang Memorial Football Tournament 2017 ngasidagi thangwai bandalai ba thau ground da Minister Biswajit na hagdokre Mayam Bakhurum Jari Adam Nengbiri Impact News ni ay Pinky Okram na hauzik pungjasi faubagi maroiba pausing miyam da pizari Framework Agreement ki waroi sin purak chungaida Manipur gi apunba gi saktam kai handana thamnana ba Manipur miyam gi open dialogue oiba achauba mifamama lakliba November 19 da lamyan basanglenda pangthoklagani hairi United Committee Manipur UCM All Manipur United Committee Organization Amuko Amadi Committee of Civil Societies Kanglai Park CCS KG Luchingba Singh Yauna Lamphal Pata Leiba UCM gi office da pangthokiba paugi mifamamada wafamasi khangalakibani Hiramasiga mari lenena UCM gi President Ilangbam Johnson na phongdorakpada India government amadi NSN IM ani gi marakta loisindana leiriba agreement asi chatliba chahi asigi December faubada waroisin amadi puraklagani haibagi achauba thajaba leire Manipur gi apunba gi saktam da chauna singnariba NSN IM gi khongthang asida India government ki kari firep laurakadagi haiba miyamna chamamna duna leiri Masina maram oiraga maihorol dagi amata oina khundamina duna laklaba apunba Manipur ki saktam ngaktuna thamnana ba lamdam asigi civil organization sing amata oina punsinduna mifam asi pangthoknana bahona bani mifam asida lamdam asigi apunba Mipom khuding mak na saruk yaduna isa ki oiba wakalon amadi apamba phongdok piyu loinana numit asida strike amadi banna chingbasu tawbidana basu appeal tawrakli koi Manipur da lairiba koi tungi koi future ase numit asida koi mayamna koi na khanraga lepa doriba se government of India su matam chana koi masigi wafam sing ase thammaga loinana masigi leko doriba fire basidagi koi samna ama phawba handoktana changjinba haiba akoi firep adugo loinana akoi pangthokkadoba aduguma mifamni aduna yamna critical oiba juncture sida sinba singba mifam asida mayam su saruk yabiu adugo iroinana government gi maikai dasu akoina lorokliba miyam gi sigumba kaino sida full cooperation pipiba aduga government amasung akoigi miyam lepa wari sida makoina su honor tawrakanda sarkar amasung miyam punna chaminna bagi tanja do laununaba government gi maikai dasu akoigi maikel legi appeal si tawjari Paugi mifamatuda saruk yakiba amukogi President PS Debena phongdorokpagi matung ina pangthokadoriba mifamasi kanagumba kanglup amatigi mayokta leiduna akaiba amadi khurau thangba pinana banate adubu thengkhang kayada Manipur gi apunbagi saktamda singnaraktuna thugaina bahonariba miyoi kanglup asigi makhutta takhidanaba Manipur miyamna apunba firep amadi lowbatangai fedre Amuko UCM amadi CCS ke na khusam naduna Naga Peace Talk ki interlocutor oriba India government ki mihut RN Raviga anirak unaduna warol taruk yauba memorandum amasu pisin balaikre hairi Maram aduna India government nasu Manipur gi apunba gi saktam da soktaba peaceful oiba waroisinama puraklabadi lebak asigi yaifaba oigani haiki Karigumba Manipur gi apunba gi saktam thugaiduna machet taba gi fibam da laklabadi maduda Manipur miyamna tuminna leiraklo hainasu akanba wafam phongdoki Any problem layama matamda stakeholders sing punnamak yauraganda Manipur gi waroi sinchi porakadamni yamna transparency oina tawgadamni framework agreement gi aroiba tangkakta leigadori wafam singdo hana civil society Manipur government tongan Manipur gi miyam singchida mayek sengna khangalaganda waroi sinche sigumba tangkaksi oragadi yare haibase ayabase hana miyamdagi lawgadamni madu natabida akoi for season arganda sigumbagi wafam sing phongdoiba mi singbo akoi tanadana lana udana akoi forcing thajandana koi tanabagi phibam du toroktagadi akoi Manipur kannanabagi damakta miyoi 35 sigibidagi madugi mathakta akoi thawai hena kathoknanabagi damakta Manipuri miyam sem sarga lei habisi ju Bharat Sarkar na khangbigadamne
Culture amasung sports hairaga chauthokchaba lamdam oibana anauba lengakna hiram ani asida ahenba mityeng changlakani thajai haina former chief minister Okram Ibobina phongdokre. Leibak asigi freedom fighter Maulana Abdul Kalam Azad ki chama kumapan suba mapokumon thoramda wafam asi phongdokibani. Anauba lengaki chahi amada paikhatkadaba thabak thoram asingda Art and Culture Department gi yaudabagi matangda paumi singna hangba wahangi paukum oina o ibobina nauna semba lengak oibana thaudang masing yamlabasu department asibu mirai rakloi thajai haina phongdokhi. Congress Party asi secularism da thajaba khwaidagi liraba political party oibana lebak asibu ningkha tamna ba honabada thawaina pontha pikhiba furup khudingmaki luchingba singning singduna lakli. Minority singi maraktagi luchingbam oiriba Maulana Abdul Kalam Azad na lauram kiba thaudang adubu singthaba oina ngasigi numit asi palan tawbani haiki. Minority Department Manipur Pradesh Congress Committee na sinduna Congress bawanda pangthokiba thauram aduda luchingba asigi ayekpa mitamda miyamna hailei katuna ikai khumnabu utki. Government haibisidi continuation ni ko aduna akhoi Manipur gi di culture harga sports harga koi di chauphok sari bani aduna government sina su matam kuidri bani na moi su kaino tawbani aduna mathang hana government na paikhalam bajing maram chab sing se masidi soidana koi matam na dum purakani moi jo dum makha chathana ba dum tawrakani ta kachu neglect tawai wa laini ji thajati da Manipur lengakna chaba amadi yonbada athingba thamgrabasu masing yamlaba hidak managi pothok sing Democratic Students Alliance of Manipur desam gi thomi singna fare hairiba hidak managi pothok asi thangal kaithel da leiba RS koba kwa managi godown amadigi fagalakibani kaithel amadi dukan singda hakchang sokningai oiba plastic cherang khau yondana ba Manipur Pollution Control Board City Police amadi desamna ngasi chathakiba drive manungda hidak managi polam sing adu godown asida badaki fakibani fagatlaba hidak managi potok sing asi chaurakna lupa lakh manga rom ki oigani hairi loinana micron yangkhai dagi taba plastic cherang bora kayasu godown asidagi fagatki chathaki ba drive asigi matangda desam gi assistant secretary general oinam sital na haikibada lamdam asida mayai ka bachinjak yondana ba Desamna chahi kayagi mamangdagi khongjang changsinduna lakpani adubu mapanda kwamana yonba saraga RS haina mingthonba godown asida masing yamlaba hidak managi pothok sing lotuna thamlambani hariba godown asida desamgi thomi singna hakchang sokninga oiba plastic cherang sing yonba thingbaki drive chatharingai da thengnakibani fagatlaba polam sing police amadi food safety department da khusinakhragani loinana desamna mayai ka bachinjak thingnana bagi khongjang makhata na changsingi gani haiki RS store ena koba ngasige sigumba tukalamagi godown da desamgi thomisina plastic thiba changubada aduki matik yamaba jadra khaini pairaga leramba desamgi thomisina thengnajare asigum jadra khaini singasi ngasi laiba kogi Manipur police adegi koi desamgi thomisina punna loktharminara matungda masi kogi food safety kambuda sinanaba kan tukjari adu yamna ngaibadi asigumba yamlaba jadra khaini singasi hariba RS godown losida matau karamna paisalaga leramribano masi paleba government na thingna masi bu ekta kaba toromi basisu yamna ngai Nakal amaromda miyoibagi hakchang sokningai oiba plastic carry bag sizinadana campaign gi saruk ama oina Manipur Pollution Control Board Democratic Students Alliance of Manipur amadi City Police ki apunba kangbu amana ngasi Imphal mayolda leriba dukan sing the drive chathakiba drive asida Khwairamban Temporary Market Thangal Bazar amadi Major Khulda hangliba godown amadi dukan sing dagi micron 50 gi makhada leiba plastic carry bag bora kaya fagatki adubu drive chathare haibadagi pau fangkibadagi nan Manipuri singna famba dukan amadi godown singda check torubada plastic carry bag yolamba thengnakide dukan kharadi biodegradable plastic makhalgi sizinaramki drive asigi matangda Manipur Pollution Control Board ke Environment Engineer ke Ais Prem Kantan hai micron yangkhai yaudana saba plastic carry bag sing asi sizinabana akoibagi fibamda amangba pi habsi miyamna khangnarabani adubu fatre haiba khanglabasu adumak sizinari lonasu yadaba potsak asi miyamna sizinabiganu akoibagi fibam kaihandana thamnanaba miyamna su chathariba drive asida mateng pangbiyu haiki
Under the provision of the Section 15 of the Environment Protection Act, Nasaigi Maran Leramba, State Government order Sigi Makada, Yade Hariba, plastic carry bag singsi, Yolamba, Ama Toramba singsi, Akoi, Masiga Marilena, legal action Lokon and Nabaswakoi, Kanazagani. Environmental see, Akoi Kudimuki Taudanglay, Akoi Kudim Tominagadavni have Sikalaga, Akoi Kudima Environment Sikananaba, plastic singsi, Niomna Yadaba, Plastic Waste Management Rule 2016 Sigi. Matungina Yadav Sinto Equating under the provision Tamenglong Autonomous District Council gi Chairman Khanabagi Matangda Chayet Naiba Laibadagi ADC Semba Ngamdana Lairakliba Asi Atuba Matamda Loisinduna Marachet pa ADC ama Semna Bahonaragani Haina Tamai Assembly Constituency Hanagi MLA Oramba BJP gi Vice President Z Kihon Bauna Fongdokre Loinana Manipur gi chingi lamda lariba awat apasingda ahenba mityeng changduna chawkhatpa lamdam ama oihanna bahonaragani haina ngasi mahakpu okpagi thauramda thajaba pikre ngasi ADC Tamenglong gi BJP dagi karakpa member singna khumalampakta laiba ADC complex ta Z Kikhon Baubu BJP gi state vice president oina khalakpada nungaipa phongdoktuna mahakpu okpagi thaurama mapangthoki Okpagi thoram aduda mahakpu BJP gi state vice president haina hablakpa asi mahakpu thajabadagi party asigi makok thongba singna hapirakpani haikibaga loinana party na thamliba thajaba asi manghandana chief minister amadi party gi luchingba singa tanaraga miyam gi thabak thoram kaya paikhatnana ba honaragani haiki Party sigi principal tohanning bathabak mayam si chatle haraga sing the marwaina chingi leader amawaina ai so soi soitana gi message si pure haraga sing da tabak kana sugni sing the chalu haibagi pandam haibagi moto sida thaba suringai sida koi sing the leiba chingi leader chingi praja mayam su government sibu cooperation piba yaba makhai si pithoklay haraga Ching the Kadaida, Sutari Kari Labra, Tawuda Tabaki, Tahoda Kari Labra, have a development program, Miamsi Mapumpana, Pamfukna Bunagini. Innovative Change Collaborative Services Private Limited na Green Biotech Eco Solution Private Limited ka khusam naraga Green Business Challenge 2017 Roadshow Pangthok Lagani. Green Business Challenge Hairiba Thauramasi Agriculture Amadi Horticulture Amasung Animal Husbandry Gumba Agriculture ga Mari Lainaba Sinfam Sing Asida Yumfam Oiba Business ki Wakalon Putoktuna Fazaba Wakalon Sing Changdam Nabaki Thauramni Hairiba Thauramasi Lakliba November Taramari da Hotel Classic the Pangthok Lagani Ngasi Sagolban Akham Lekai Delaiba Green Biotech Eco Solution Private Limited ki office ta Paumi Singh Unaba Amada Eco Solution Asigi Director Gita Sori Yumnamna Haikibada, Manipur the Lariba, Larik Laisu Hairaba, Tabak Suning Bagi Wakal Laiba, Mioy Singh Dagi, Anoba Wakalon Singh, Putokanduna, Makoigi Tungi Punsida, Mai Pakpa, entrepreneur Ama Ohenabagi Wakalon that Horamasi Pangtokani Haiki. Mamang Chahidagi Hauna Sikkim Yauna, North East Ki State, Nipan Gi Oina, Green Business Challenge, Pangtoki, Adubu Anirak Subo Oina, Pangtokadaba Asida, North East State Nipan Galunana, India ki tongan ba Achauba State Sing Yauna Pune State Tara Mangadi Lakpa, Mioy Kayana, Changdam Nagadori. Lakadoi batang Taramari, Classic Hotel, the Pungadi, the Pangtokadose. Stage the Akogi Manipur, the Lariba, Akogi entrepreneur sing Adurgi, Akogi, Tabapang Driba, Akogi Masana Tabak Amba Canodi, Togi and Kanjaba. See my Sigi Business Challenge, Sigi events that Laga, Akogi, Green Business Challenge 2017 have see Kamina participate, Kamine Tony, Kamina Sigi Challenge, Kamina Yauguni, Habuki Matang, full when a Kangvira Matunda, Masai Green Business Challenge that participate Tobiu, Sisna, Akoida Yamna, Manipur ki Lariba can also consider a platform or can Kale. Lakliba Sangai Festival Gits Excel Thorang Lokat Poina, Police Nama from Kayada Operation Lieutenant Chathari. Ngasi Ayuk Pung Taruk Taki Ayuk Pung Tare Taba, Fauba, Kadompokpi, Mayalekai, the Yum the Changduna Operation Chathakre. Operation Adu, Bisnupur Police Ki, Jogesh Chandra, Haubizam IPS, SP Bisnupurgi Supervision Makada, Nambol Police Station Ki OC, Amadi Bisnupurgi Commando Galona Chathaki Bani. Adumakpu Operation Aduda, Mifamifun Amatayau Kide.
Nakalamaromda ngasi numidang wairam pung mangarom taba matamda Jenims crossing da cordon and search operation chathakre khudakta koisillaga chathakiba operation adu Kabib ke IPS SP Imphal East ki supervision makhada loinana DSP CTO L Deben amadi OC CTO Imphal East B Lungthang ki command ga loinana chathakibani Operation chathariba mafamaduda mioi chani kungi mathakta masagi saktak che puthoktuna verified tauki LJP Manipur State Unit की थौमी सिंगी मरक्ता PDS की पोलम येनबगी थबक तौबा कॉन्ट्रैक्टर ट्रांसपोर्टेशन एजेंट अमदी सब एजेंट ओइबा अमता याउदे हिरमसिगी मतंगदा माओइस्ट कम्युनिस्ट पार्टी ना हप्ता अमगी मनुंगदा LJP की थौमी खुदिंगमक पार्टी असिदगी लापथोकदबनी हाइना था असिगी हौखिबा तांग तरुक्ता पाउचे सिंगदा फोंगदोरखिबा वाफम असिना थौमी सिंगदा चममनबा पोखले हाइना LJP Manipur State Unit की वांगांगलोय एन इबोहल न फोंगदोरक्रे बाबूपरादा लेबा पार्टी असकी ऑफिस ता पांगथोकिबा पाउमी सिंगा उनाबदा इबोहलना इंग्लिश सिंगानिगा सुपना मरीदा लमदम असिदा साफोंगलकिबा पार्टी असिना ngasi फाउबदा इरमदम असगी इशू कयादा सरुक यादना लागली PDS की पोलम सिंगबु लाना सिसिनरंबा पार्टी असकी थौमी थिगत पिरकपा अमदी ताकपिरकपा खुदिंगमक पार्टी की माइकैदगी लुमना लौजगनी थमोय सेंगना मियाम की सेवा तौरिबा थौमी सिंग असगी मथक्ता माओइस्ट कम्युनिस्ट पार्टी ना थमलिबा अथिंगबा असि हंदोकपियु इंगना तपना मकालामना मियाम की सेवा तौबदा माइकै अमतदगी अकी अखंग पिबिरक्तनबा महाकना पिल तौखी लोक जनशक्ति पार्टी की लेरिबा कर्मी खुदिमंगना ngasi phokbagi manungda hiram amateda sing chini gi matang boisnu kerosene gi matang boisnu hiram amateda akhoi gi leiriba party gi karmi sing ase sukchen chenedaba adugumba party gi karmi ngaktani habse ni masima thamjage karigumba da sigumba party sigi marakta hariba panjiriba hiram sigi matangda chenaba leiragadi khangbiba kanagumba mioi amana hektamak party da पाव पीबीरकपदा अखोन हराउते यामना ओक्सेगनी माओइस्ट की नुक्सीजरबा इसिन नौक्सिंगी मफमदैना हाइजनिंगबदी एलजेपी कर्मी पुनमुकी मफमदा थंबिरिबा अकनबा हकपा वाफम असि अमुका हन खनबिनबा अमदी मसि खोंफम असि हंदोकपिननबा आइना पार्टी की तरफदगी अपील तौजेबनी Manipur Public Service Commission MPSC की करी करंबा वाखलोन लेबदगी Manipur Civil Service Combined Competitive Main Exam 2016 दा सरुक याखिबा कैंडिडेट खरगी पाउखुम चे सिंह मार्क्स सेमदोक सेमजिन तौरिबनो पाउखुम चे खरगी मार्क्स सेमदोक सेमजिन तौननबा कमीशन दा कनाना हाइरखिबा लेखिबगे हाइबदु कमीशन असगी सेक्रेटरी ना सेंगदोक पिरउ हाइना ग्रुप ऑफ एक्सपीरियंस MPSC की कन्वेनर ना वाफम पुखलकली ngasi Manipur Press Club ta pangthokpa paumi singa unabada convener Robertson Sorokhaibamna group asina exam asida mai pakraba candidate marfunitoi ki answer script photocopy pinanaba high court ki khuthangda MPSC da RTI application ama chai asigi jun tara mari da thaki masigi paukhum oina thasi ki tang nipan da candidate kharagi paukhum che semdok semjin tawre haina MPSC na masana yazawarol pirakhi कमीशन असिना थादोरकपा ऑर्डर असिगी तरासुबा पॉइंटा कैंडिडेट खरगी पाखुम चे सिंह खनगतलगा रीचेक तौकी हाइरिबा असिना चममनबा पोकले रीचेक तौरिबा पाखुम चे असि कनागिनो कैंडिडेट पुमनमकी पाखुम रीचेक तौद्रिबना करिगिनो हंखी कमीशन असिगी असोइबा कया अचुंबा लंगला लंजिनगा लोइनना ममांगदा पुथोकिबा लैख्रबसु लेंगा की माइकैदगी मित्येंग चंगलकपा लैट्री हिरम असिगी मतंगदा मणिपुर हाई कोर्ट ता पेंडिंग लेरिबा केस असिगी मखा ताबा ओइना सुप्रीम कोर्ट ता केस थांगलगनी हाइना महाकना फोंगतोखी कोई हुजिक पालिबा सरकार से कोई सिदा थाजब ngamdre mamangda कोई वकत के आमा सिगुम्बा फुल्ली कंक्रीट ओइरबा एविडेंस के आजे पुथुओगा सि सोइरे अमतंग थिंगबियोना वास तौबियोना हाइज हंजन हाइजबने अदुबु थाजब थंबा ngamdre मखाताना कोई हाई कोर्ट हुजिक हाई कोर्ट ता सिगी केस से पेंडिंग ओइना लेरि सि लोर मतुंग कोई सुप्रीम कोर्ट चटना कोई सेम साजरे सि पुनमकी असोइबा लेरे हाइबसे पब्लिक ता अवेयर ओइना कोई ngasi प्रेस मीट सिनजबने मतंग स्वाइस ब्रेक अमलौजगे ब्रेक की हेक मतुंगदा JSCC ना कॉलेज इलेक्शन दा माई पाक क्लब कैंडिडेट सिंगबु ओकपगी पाव अमदी मणिपुर अमसुंग मालेम की तोहान तोहान बे ई पाव सिंग पुदुना लाक्चगे इंपैक्ट न्यूज़ बु मियंग तादुना लेबियु
ꯃꯌꯥꯝꯕ ꯃꯨꯀꯥꯍꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜ 2017-18 ꯅ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ 29 ꯒꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯀꯣꯂꯦꯖ ꯏꯂꯦꯛꯁꯟꯗ ꯃꯥꯏꯄꯥꯛꯂꯛꯇꯨꯅ ꯏꯪ 2017 ꯑꯃꯁꯨꯡ ꯏꯪ 2019 ꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧ ꯄꯨꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯕ ꯏꯃꯥ ꯈꯨꯟꯊꯣꯛꯍꯟꯕꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜꯒꯤ ꯀꯟꯚꯦꯅꯔ ꯗꯣꯂꯔ ꯂꯣꯏꯇꯣꯡꯕꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗरेशन कंगलेपाक स्टूडेंट एसोसिएशन अमसुंग स्टूडेंट्स यूनियन ऑफ कंगलेपाक की प्रेसिडेंट सिंगनसु महिलुप सिंगी मरक्ता हेना अचेतपा मरी अमा थमदुना चाउखटपा खुनाय अमा सेमननबा होटनबदा अहेनबा मित्येंग चंगनी हाइबगी अपामबसु फोंदोरखी सिगुम प्रोग्राम से पांथोकचबई मरमदी अखोइना अरा अरापा कॉलेजता अखोइगी मोइसे खंगनदबा मयामसु गेट टुगेदर प्रोग्राम गुमना हाइबा तारे अखोइना मोइबु सखंग माइखंगना हमबगा लोइनाना हाइदि अमगा अमगा अखोइगी मोइ सखंगनरबदी मोइ नुक्सिनबगी अखोइगी रिलेशन दसु छात्रसिंगी मरक्ता हेना नुक्सिनबगी रिलेशन जि चौखटनबा अदुगुम्बा पांडमदा अखोइना प्रोग्राम से सिनजबनी मिनिस्टर थौनाउजम श्याम कुमारना महाकना पुरीबा डिपार्टमेंट सिंगी मखादा डिस्ट्रिक्ट खुदिंगमक्ता चप मानबा मित्येंग थमदुना थबक पाइखटपा हौरगनी हाइना फोंदोखरे वाफम असी अंड्रो असेंबली कॉन्स्टिट्यूएंसी की अंड्रो पना लोइसंग एमपी लोकल एरिया डेवलपमेंट स्कीम 2015-16 की मनुंग चन्ना लुपा लाख तरा चंगना साबा अंड्रो कल्चरल म्यूजियम संगाबगी थौरमदा महुद टाउन प्लानिंग फॉरेस्ट एंड एनवायरनमेंट अमदी हॉर्टिकल्चर एंड सोइल कंजर्वेशन के मिनिस्टर ओइरिबा श्याम कुमार फोंदोखिबनी म्यूजियम असी सानबगीदमक फंड पीबीनबगीदमक मिनिस्टर श्याम कुमारना एमपी डॉक्टर थोकचोम मैनबुसु थागतपा फोंदोखी थौरम अदुदा प्रेसिडेंट ओइना सरुक याखिबा एमपी डॉक्टर थोकचोम मैनना अंड्रोगी मियामबु थागतलदुना म्यूजियम असी साननबा होटनबदा अंड्रो पनाना पांखिबा सेलगी तेंगबांगनसु अचौबा मतेंग अमा ओइखि हाइनसु फोंदोखी डिस्ट्रिक्ट लीगल सर्विसेज अथॉरिटी इम्फाल ईस्ट ना मणिपुर स्टेट लीगल सर्विसेज अथॉरिटी का खुसमनदुना सजीवादा लैबा मणिपुर सेंट्रल जेल दा नोंगमगी ओइबा लीगल अवेयरनेस कैंप अमा पांगथोखरे डिस्ट्रिक्ट लीगल सर्विसेज अथॉरिटी इम्फाल ईस्ट गोलमई गाइफू सिलू फर्स्ट ट्रैक कोर्ट इम्फाल ईस्ट के एडिशनल सेशन जज वाइखोम तोनेन अमदी सीजेएम इम्फाल ईस्ट एन लानलेमा याउना सरुक याखिबा लीगल अवेयरनेस कैंप अदुदा सोशल वर्कर टी.एस. बोन बिहारीना रिहेबिलिटेशन मेजर्स हाइबा हिरम असिदा लोइनना एडवोकेट सी.एम. मोमोना प्रोविजन ऑफ लीगल सर्विसेज अथॉरिटी एक्ट हाइबा हिरम असिदा पुकनिंग लौसिंग ओइबा याबा वाफम कया फोंदोकलदुना जेलदा लैरिबा मियोइसिंगी पुकनिंग जिंगसिनखी नुपी सिंगबु मखोगी फंगफम थोकपा लीगल राइट्स मतिक चाना फंगनपगी पांदमदा नेशनल वाइड कॉम्पिटिशन ऑन लीगल राइट्स ऑफ वुमेन हाइबा थेमदा पांगथोकीबा कैंपेन की प्राइज यंथोकपगी थौरम ngasi एस्कुला वुमेन कॉलेज ऑफ गी कॉन्फ्रेंस हॉल दा पांगथोखरे कैंपेन अदु नेशनल कमीशन फॉर वुमेन न्यू दिल्ली ना स्पॉन्सर तौदुना वुमेन स्टडीज सेंटर एस्कुला वुमेन कॉलेज न सिंदुना हौकीबा चयोलदा पांगथोकीबनी थौरम अदुदा सरुक याखिबा मणिपुर स्टेट कमीशन फॉर वुमेन की चेयरपर्सन डॉक्टर के सोबिताना हाई नुपी सिंग असी समाज असिदा अचौबा रोल लौदुना लाकली नुपी की राइट्स अमदी नुपी सिंग चाउखतना समाज अमा चाउखतपा ngamloi लोइनना नुपा सिंगना नुपी सिंगबु मखोगी राइट फंगनना होटनबदा सौगतपीगदबनी हाइना फोंदोखी We are the counterpart of our society. Without the development of the women, we cannot get that achievement. What very ideal citizen, ideal society is getting in this world. So, my humble request is that to the manfolk also, please help us. Please extend your cooperation to uplift our society, because you know nowadays due to the modernization, so many problems happening. Even though many
what is say, acts and the rules have been framed for safeguarding of the rights of the women. Ngasi Thaubalgi Charangpat Icham Khunauda Laiba LI Singh Standard English School da Mahiro Singhi Sport Painting Competition ama pangthokre. Competition asi Manipur Legal Services Authority ki lamjing makhada Thaubal District Legal Service Authority na sinduna haukiba November 8 dagi hauraga numit 10 ni chupna chatharakpa nationwide campaign for connecting to serve come observance of Legal Service Day gi saruk amo oina pangthokpani. Makok matang taraba Mahiroi Singhi mana mathum pibagi thauram gi campaign asigi aroiba numit lakliba tarik 19 da pangthokani hairi. Nakalamaromda District Legal Services Authority Thaubal na sinduna nongmagi oiba awareness program ama Chawyaima Higher Secondary School da pangthoki. Do cashless go digital haiba digital payment promotion program Moirangi Khoyol Kaithel da pangthokre. Prime Minister Narendra Modi na corruption thingnanaba haudokiba Digital India ki manung channa Integrated Social and Cultural Organization Thangjing Thumpers Moirang amadi CSC e-governance Bishnupur ga punna khusamnaduna thauram adu pangthokpani. Thauram adu da saruk yakiba Moirang Assembly Constituency ki MLA P Sarat Chandra na hai miyam na sel kaithok kaisenda thengnariba awaba sing asi leitanaba online ki khutang da CSC singna sel kaithok kaisen gi thabak tawriba singbu mahakna thagat pa phongdokhi. Bishnupur district asisu cashless district ama mapung oina ohelasi haina mahakna CSC amadi miyam da appeal tawki. Thauramasiga mari lenana miyam punna cashless district ama ohensi haiduna MLA na wasak lawki. Digital payment ke promotion to se transaction si to ruar de ai lai de sing na mayum de la kan da tamangi ba nomagi kusumal mamba la ada musu failure ga hanbas ne chimba difficulty me se look to the so ai se so ida na makki mate mangani padam gi tai ni frame ma thamera kan da okay by so in so tai by such and such year the bachahi the I go entirely agree Bishnupur district se digital format se the transaction pura makche to ko hamba du 100% adge koina paani ba target to phangda ba ngi chance. Star Volunteer Corps na Department of Transfusion Medicine RIMS ka khusam laduna Hairangoi Thong Awang Maibam Laikai Community Hall da voluntary blood donation camp ama pangthokre. Hairangoi Thong Awang Maibam Laikai dagi laikhidraba national gi thakta taekwondo masana da medal kaya laurakiba sanaroi TH Malem Nganbibu ningsingduna pangthokiba blood donation camp asi State Blood Cell NHM Manipur sponsor tawbani. Ngasigi blood donation camp aduda punna miyoi kuntra rom na idan tawki. Chongtham Dipuna iba Malem amasung atia haina mingthonba saireng lairik ama Hotel Imphal gi Siroi Hall da phongkre. Arpuning siba singnasu Manipuri sairengda thoidokna thawai yaubagi mami tade maram aduna ariba Manipuri kavi singgi matung induna haurakliba naha singbu pukning thaugatnabagi pandamda saireng iba haukibani haina saireng lairik asigi aiba Chongtham Dipuna phongdokhi. Wangjing the Laiba Integrated Rural Development Service IRDO gi hold the Chatharakiba 6-week technology based entrepreneurship program on food processing Chinjak Sembagi training Nasiloisin Crane. Chayol Taruk Chupna Chatharakiba training program adu Haukiba September Kungama Pandagi Manipur Science and Technology Council na Sinduna Chatharakibani. Training program asida saruk yakiba singda certificate sing pi kiloina na khwaidagi faba trainee ohumda manapi duna pukning thaugatki. Panba yabadi Thaubal district ki oiba training asida nupi tara taret amasung nupa mangana saruk yaki. District Handlooms and Textiles Office Imphal West District na sinduna promotion of banana fiber haiba hiramda nongmagi oiba training program kam awareness program ama pangthokre.
इम्फाल वेस्ट की मनुंग चन्ना लेबा महाराविदा थौरम अदु पांगथोकिबनी थौरम अदुदा बीजेपी मणिपुर वीवर सेल की कन्वेनर एल सरोजिनी हैंडलूम एंड टेक्सटाइल्स इम्फाल वेस्ट डिस्ट्रिक्ट की प्रोजेक्ट मैनेजर टी.एस. सुनीला नचिंबा मियोय कयाना सरुक याकी सरदार वल्लभभाई पटेल की चामगा निफुनिथोय सुबा मपोकुमोन का मरी लेना इंडिया बांग्लादेश म्यांमार की ट्राई नेशन मोटरसाइकिल एक्सपीडिशन की टीमबू थौबाल दलेबा कुंतरुक सुबा एआर न तराम ओख्रे मोटरसाइकिल टीम अदुना बांग्लादेश म्यांमार चलुरबा मतुंग टीम अदुबु लमथाकिबा शिलोंग तमना हन्नबगी मोरेदगी थोलकपदा थौबाल चौयामा हायर सेकेंडरी स्कूल की लंपाक्ता हेडक्वार्टर्स 9 सेक्टर असम राइफल्स की मखादा कुंतरुक सुबा असम राइफल्स न ओखिबनी ओकपगी थौरम अदुदा थौबाल की डीसी याउना एक्स सर्विसमैन सिंह मफम अदुगी महैरोय अमसुंग मियामना सरुक याखी नुंगई बेली ब्रिज ngarang ahing masak khangdaba singna thong asida fariba achauba nat kaya hurankhre hairi loinana nat kaya na huntoktuna thamlamle hairiba बेली ब्रिज असी हौकिबा चही इंग्लिशिंग अनिगा सुपना तरातरु की मार्च थादा उरेप उयुंग तमलगा साबा हौकिबनी पनबा याबदी थोंग असी थौबाल डिस्ट्रिक्ट की लिलोंग थौबाल वबगाई केंद्र की अमदी इम्फाल वेस्ट डिस्ट्रिक्ट की वांगोई केंद्र फाउनबा यामना मरु ओइबा थोंग अमनी हाइब खुंगंग असे लेब थोंग असी चथोकसन ये तंगारब पाम्बैनी मसी मांगहनदना याम थुना थु मतम अवाटपसिंग से हापचनबीबा संगाबगी मतम अम लेपिरगा हाइब थोंग असी प्रजा मयाम खुसिनबिरगा टेक्ता कायदना अखोई चथोकसन की चौखट माइकेदा पुरक हाइबदु अखोई ओमिनसी हुरान चिंथी तौदना थोंग असी फतनब होनब कामुसी ngasiदगी लेपिरो अमदी पुनबक चौखट माइकेदा चमिनरसे सेक्रेटेरिएट संजेंथोंग पैलेस कंपाउंड अमदी महाबली यावना सेक्रेटेरिएट फीडर न कोनबा मफम सिंगदा हयेंग अयुक पुंग निपान दगी अयुक की पुंग तरा फाउबा मई मुतकनी हाइना MSPDCL की चेरोल अमना खंगलकली हौजिक सानबगी पाव तरामाथोय सुबा जादोनांग मेमोरियल फुटबॉल टूर्नामेंट 2017 ngasiदगी थांगमै बंदा लेबा थाव ग्राउंड दा हौख्रे टूर्नामेंट अदुबु हौदोखिबा वर्क्स मिनिस्टर थोंगा विश्वजितना सानबा हाइबसी लमदमसिदा लेरिबा मियामगी ईदा यावरकपगा लोइनना तुंगी मिरोलदा लेहौरगदबनी हाइना फोंदोख्रे मिनिस्टर विश्वजितना फुटबॉल टूर्नामेंट हौदोकपगी थौरम अदुदा मखा तारदुना लमदम असिदा सानबा हाइबसी हौजिकती चटनबी अमा ओइरे मालेम पुंबदा मणिपुरना आर्ट एंड कल्चर दा नतना सानबदा ममिंग चटलिबनी मसाना अमदा फुरुप कयाना सरुक यारदुना सानमिनबा असिना लमदम असिदा इंगतपा अमता ओइबकी वाखलोन पुरकपदा अचौबा मतेंग ओइगनी हाइकी जिलियांगरोंग फुटबॉल एसोसिएशन सिंधुना पांगथोकदौरिबा फुटबॉल टूर्नामेंट हौदोकपगी थौरम अदुदा MLA अवांगबौ न्यूमा यावना मियोय कयाना सरुक याखी था अमरोम चुपना टीम कुमापन सरुक यादुना चथगदौरिबा फुटबॉल टूर्नामेंट अदु मिनिस्टर विश्वजितना फुटबॉल काउदुना हौदोखी टूर्नामेंट हौदोक्ट्रिंगै मांगोइनना सरुक यारिबा टीम सिंगना मार्च पास अमसु चतखी टूर्नामेंट हौदोकपगी ngasiगी नुमित्ता सवोंबुंग साइरेम यूथ क्लब अमसुंग कलालोंग यूथ क्लब अनिगी मरक्ता अहानबा मैच सानखी स्पोर्ट्स हाइबजे हुजिकी मतमदा अखोई सुमना खकी अखोई ट्रेडिशन ओइबदना तन प्रोफेशनल ओइरा पोसेक अमा अदना हाइरिबा साना खोनबदगी ngasi अखोई प्लेयर कया अखोई मपानदा थबक तौखिबा नत्रगा तोवान तोवान बहिरमदा अखोई प्रोफेशन ओइना थबक चंगीदब नत्ते मसी मसिंग थिंगमदन लांगमदना लेरबनी अदना ngasi मक्सु अखोई स्पोर्ट्स की लमदा अखोई तोवान तोवान म लमदा लेखरकसु मखोने रिप्रेजेंट तौगिरकांदा अखोई मणिपुर हाइबगी अखोई लेरिबा लमदम जे सक्ताकदा चौबा मतेंग पीरिबा पोसेक अमसे मसे अखोने योखत आई लीगता मफम अममम कनबा ngamkraba नेरोका FC मणिपुर अमदी रॉयल यूनाइटेड सिक्किम अनिना मरुप मपांग ओइनबकी फुटबॉल मैच अमा हयेंग खुमल लंपाक मेन स्टेडियम दा सानरगनी ऑल इंडिया फुटबॉल फेडरेशन की मिटिंग मखादा चटलिबा चही असिदगी सानबा हौगदौरिबा आई लीगता मफम अमा कनबा ngamkraba मणिपुर की टीम अमा ओइरिबा नेरोका FC मणिपुर टीम असगी कैप्टन ओइरिबा ललित थापा की टीम असगी चीफ कोच ओइना गिफ्ट राय खान अदुगा मैनेजर की थौदांगना काशीना लौरी
Royal United Sikkim की टीम दना मयाल डॉक लेपचाना टीम कैप्टन की थौदांग लौबगा लोइनना इंडिया ममकी ममिंग लेरबा फुटबॉल सानरोय अमा ओइरंबा बाइचुंग भुटियाना कोच कम प्लेयर अदुगा आर्यन रायना मैनेजर ओइबा नॉर्थ ईस्ट की टीम अममम ओइरिबा टीम अनि असिना हयेंग नुंगतिल पुंग अनि ताबा मतमदा खुमन लंपाक मेन स्टेडियम दा मरुप मपांग ओइबगी फुटबॉल मैच अमा सानरगनी मैच असिगी मांगोइना ngasi होटल क्लासिक ग्रांडे दा पांगथोकिबा पाउमी सिंग उनबगी थौरम मदुदा रॉयल यूनाइटेड सिक्किम की कोच कम प्लेयर बाइचिंग भुटिया अमदी टीम कैप्टन मयाल डॉक लेपचाना गा लोइनना नेरोका एफसी मणिपुर की चीफ एग्जीक्यूटिव ऑफिसर नाउबा थांगजम अमदी नेरोका एफसी मणिपुर की चीफ कोच अमदी मैनेजर अनीना सरुक याखी I'm bringing Mizoram here because Mizoram is one of the biggest examples. The government of Mizoram has built stadiums, grounds and given it to the state associations and the clubs. So I hope in future Manipur government would construct grounds, not stadiums but grounds and give it to AMFA or clubs like Neroka who are playing in I-League. So this is what I think we need because government owning a stadium, running it is very difficult for the government. I think they need to always give a lease and do a understanding with the club or the state association to run in partnership so that people who are in that field can do much justice to the stadium. Shaolin Kung Fu Martial Arts Academy Loktak Project na sinduna ahanbe state level Shaolin Kung Fu Championship ama lakliba November kulhum doidagi kun mga fauba Loktak Project Community Hall da pangthoklagani haina academy sina cherol amada khangalakli Kuntra Humdoi Suba N Hajari and Dr. N Tombi State Level Polo Tournament ta Ex Polo Club Wangkhai Manipur Police Sports Club B Amadi Samadol Ayangba Polo Club Mai Pakre Polo Tournament asigi ngasi mapal kangjebung de sana kiba ahanba match ta Ex Polo Club Wangkhai ki sanaroi P Ojit na panjil mari L Atang bana panjil ahum aduga Ais Muhindro Amadi T Ais Jacob ani na panjil ani chanduna Manipur Police Sports Club C bu panjil taramathoi ani da maithi ba pibangam ki Chathariba Polo Tournament asigi ngasi sana kiba ani suba match tana Manipur Police Sports Club B gi sanaroi Ais Abung Khumanna panjil taramathoi M Jawana panjil ahum T Pradip na panjil ani aduga ke Ais Nongpo ngan bana panjil amaga chanduna Khuman Polo Club pu yamna lakchana panjil tara taret amada maithi ba pibangam ki Polo Tournament asigi ngasi sana kiba ahum suba match ta Samadol Ayangba Polo Club na DG Assam Rifles Polo team bu panjil taret anida maithi ba pikhi match asida mai pakraba Samadol Ayangba Polo Club ki sanaroi N Hobi Achumi na panjil ahum aduga S Girimohan amasung T S Basanta ani na panjil ani chanki Manipur Horse Riding and Polo Association sinduna knocked out basis da chathariba tournament asida polo team kunipa na sarukyari Chatharagliba Polo Tournament asigi hayeng makhataba match ani sanaragani Kuntra Taret Suba State Open Water Polo Tournament की final da Kongba Youth Club Team A amadi Welfare Youth Liberal and Conduct Organization Kongba ani nalamba taunaragani ngasi ayu Kongba da laiba Standard College की swimming pool da sana की ba tournament asigi ahanba semi final da Kongba Youth Club Team A na Standard College swimming pool bu panjil kun ahum da yamna lakchana maithi ba pikhi ngasi nungtil water polo tournament asigi sana kiba ani super semi final dana Welfare Youth Liberal and Conduct Organization Kongbana Central Swimming Club Wangkhai Ningtem Pukri Mapalbu panjil mapan tareta maithiba pibangam ki Manipur Water Polo Association Kongbana sinduna pangthokliba tournament asida team mangana group ani thokna khaidoktuna athoi ehen tanari chathariba water polo tournament asigi hayeng ayuk pung ahum tabada Hayeng ayuk ahum suba position gi match sanaraba matung nungthildana final match sanaragani
Manipur ki sanaroi Brojen amadi Ravaskar anina mangasuba North East Cash Prize Tennis Championship ki Men's Open Doubles ki champion oivangam kre. Lamphel pata laiba Officer Club ki Deco Turf ta ngasi sana ki Men's Open Doubles ki final match atuda Manipur ki sanaroi Brojen amadi Ravaskar anina Assam gi Amalan Jyoti amasung Rupam Gogoi ani gi jurabu point ani taruk taret manga amadi taret taruk Taret Marida Maithiba Piram Laga Tennis Championship asigi Men's Open Doubles ki Champions oibangam ki Chathariba Tennis Championship asigi chahi yangkai manga gi mathakta laiba nupa gi doubles final dana Y Ibotombi amasung Ais Ibotombi ani gi jurana B Koti amadi T Ais Indra Kumar ani bu point taruk suino amadi taruk suino da Maithiba pi ki bagaloinana chahi nifu manga gi mathakta laiba nupa gi doubles final tana Manipur gi Kangjamba amasung Tuleswar anina Silchar gi Datta Gupta amadi S Sarda ani gi jurabu point taruk suino ohum taruk amasung taruk ani da Maithiba Piram laga tennis tournament asigi champion oibangam ki Manipur Tennis Association ki mityang makhada chathariba championship asigi hayeng nungthil men's open singles ki final sanaragani Aroibada bulletin asigi headlines amuka hana miyam da thamjage UCM amuko amadi CCS ke nasinduna Manipur ki apunba ki saktam kai handana thamnana ba miyam ki open dialogue ama lakliba November 19 da pangthoklagani Anauba lengakna culture amasung sports ta ahen ba mityang changlakani thajai haina hanagi chief minister Okrami Bobina hairi Desamna Thangal Bazar da plastic bag yonba thingena ba drive chathabada yamlaba hidak managi potok sing fagat pangam kre Amasung Taramatoi Suba Jadonang Memorial Football Tournament 2017 ngasidagi thangmai bandalaiba thau ground da Minister Biswajit na hangro kre